hauzik leizariba mafam asi Manipur Press Club tani ngasi se JB Cinema World na ihan hana miyam da khudoll tamgadoriba Ajay Tanthi Esou Mapee hairiba film asigi Yaipha Thouni Thouram ani aduna mayam film asida yawgadoriba cast amadi crew members singga ngahaktang unaduna makoiga wari watei sanabagi tanja adu logzage. Renowned veteran film actor Mama Lingjenba Kasigi President Yengkhom Lingjenba Film Forum Manipur Chairman in charge was Esou Mapee chief guest Koina Lingjenba Renowned lyricist was Manipuri Fisher film asida aikoigi heroine ahum yaugani heroine ahum zigi manungda akoin una jagadurse heroine amakakne masana akoi introduce to hanjarake ahanba maktada mayam punamokpu khurumjari aigi ming charisma kaisam aise yam nongna machintum khalaiba ma oijari ado mama hoi ahan mayam artist senior artist mayam yauraga sumaina film ama sumaina yaw phangjabase aigi yam laibu phabane adum makha tarakpada su mayam na support tawbiyo aisu angamba mayam gi penana ba ai tawjage na haijari charisma ithak thakat mali ba ko thakatana ba ngasi se kai injang chabirak pa ga ai je ngasi kangsoi chare kitang nervous chale ngasi ga hangba artist la iba member mayam je kangsoi saugri achamba ngata chare e ba ko asamba sabai male charisma yam phajari je thank you charisma do season ahan film odura ahan badi natte ahan badi mamang dadi amani lai gra release tawdabasu lai Sisna adudi mathangi upcoming project kadi kai kai laire upcoming project se hoji hoji adum ngarang lili ngarang sum hora sida Yaipha Thouni tawjai adagidi saklon pubi asina singba amani laijai charisma yam nungai jai ngahaktang khoi Epom media ga matam pibira kanda ngak wari watei sanabagi dama ado charisma hena mai pak poi biduna akoigi nungai ba film kaya amada saruk ya biduna achangba artist ama oibiro haina su khoi Epom media de wish deserve thank you Epom media will bigger baga I said direction gi line dadi sigi handaki tha amani sida hai tare ko sai sida I say music video album ani ahum adamaina pizza khre atuga ama su leire ama su piraga hadok trip ama leizari aduga film da haraga na ai samang su act tawjakiba horror film Leishangda aina ai direction pizagre aduga sisiga aigi film ani shuboy doi aina direction pijabada sedo upcoming film gi direction gumba daidi choreographer gumba dilaibra choreo gi dilaye ai choreography gi di upcoming da adum khara lairi ai 10 20 mo mind lairi bako aduga adum haijalaga thamba nambadi haudri bai tai pulapna 10 muk adumai lairi aduga khoi film dadi si katang oidoire makha taba laitri seze akhoni yengjabada multi talented oiduneba haidi isaizu sa e mamangda tajaning baga khonjel do mayana pamne ki ko adi mathakta choreographers oirine aduga hujiksu direction pi ga dore seze ko film amagi ado jesida sigi ahum je kamaina manage tobi isai ai di yam haijabana te ko asengmage isai je aina sum yam pame isai di yam pame je kai doge hai kana aina adum kon thengbo oigere any fi su boy kai oige yumda leiba matam da dum saeba aigi hobby gu mai tare aduga isai gi haraga di aina pama matam da amaina aina tawjayeba ko aduga aina main oina hujik chatlisina aina choreography line se oidoine ba choreography gi line se di hujik ngarang da shooting tawrubagi aido dum shooting toisalakpagi ko isada sum yam di waye adubo awaba sina nungai boiraga hotnari haitare ada handak sumu direct asigi film sigi amu August dagi amu haurani namba sidasu amuk ai adum haidi sigi film se yam tuna di lotion mangam na hotnagi haibagi engonda su leijaiba ko kuina leigraga di ngasai so za na haibirambodo aduduna tuna lotion ga haibai su leijaiba engonda adugi hotnabada som wadane bai sade adubo hotnagi ni ngammi gai film thaba ma tawba haije war kana mahi phangpadu ba khoi gi film khoina tawzaru badugi mahi phangi na khandorise ado che hena mai pak poi biro sidagi henba mayam film atopada direction pibiraga choreograph tawbiraga da isai sakbiraga khoi Manipur gi changchang lawba misak ama oibiro haina khoi Epom media dai su wistizari se oisarage aduga aroi boina mayam boi kono khrum jare okay
ꯑꯩꯒꯤ ꯃꯤꯡ ꯚꯥꯕꯅꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯗꯨꯒ ꯂꯩꯐꯝꯅ ꯅꯤꯡꯊꯧꯈꯣꯡꯗꯒꯤ Esou Mapee hairiba film se babanagi ahanba film oidura ꯃꯥꯅꯦ ꯑꯗꯨꯒ ꯁꯣꯔꯠ ꯐꯤꯜꯝꯗꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯡ ꯐꯤꯜꯝꯗ ꯑꯣꯏꯔꯗꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯕ atopa upcoming project haidi atopa film oigera album oigera kai kai di hozik laibiri aduga kai kai hozik project atopa gadi paibiri ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯁꯧ ꯃꯄꯤꯁꯤꯒꯤ ꯔꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯖꯦꯁꯦ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯔꯒ ꯇꯧꯃꯤꯟꯅꯔꯛꯄꯅꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯨ ꯇꯥꯟꯅꯔꯒ ꯁꯨꯝ ꯇꯧꯈꯤꯅꯤ ꯂꯩꯔꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯂꯩꯔꯤ ngasaidaisu lai mayam je kai jang chage loi hangeba ado babanagi jo ngasi je kai jang sabirake ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯐꯪꯁꯟꯒ ꯌꯥꯎꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯀꯦꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯅ ꯏꯟꯁꯥꯡ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗ꯭ꯔꯦꯕ ꯍꯋꯥꯏ ꯑꯣꯏꯅ ꯁꯨꯝ ꯆꯥꯁꯜꯂꯦ ai nupi jidi ke baduna magi magun hapine ado babana yam nungai je ngahak ipo media ta matam kai thokpiraga babanagi wari watai hak sanaba hena film atopa film mayam am da kumbiraga hena mai pak oibiu haina ipo media dagi wish teaser thank you dabi je khoina uba kan da ko film je am tang na tawba hai tare samna haibada khoi bollywood ki amir khan gi type ta tang na kumaju adum maming ditum chatpa dabi ki film ju maming chatlaga miyam loi pamna ba oeba aduga pirak pa matam da ju kumak pa matam da ju action na ayam kume eba ko fight ki oeba aduna dabi je sigi pamjana lawrira na traga production team dagi pirak pa do dum dabi na loksan bra na ta dabi na sine na pamjana lawbra tasengna sije khoina career je horokko matam khoina kumba horokko matam je sidadi film je haiberak pa khudingmak loina kummage na lem amta tharo yana khoi yam khinga lejarame adubo marakto da di aswaiba maka ai gi step amkak soi gi bhaita maduna madudagi ai je pura ai gi oiba working style je change tau gi bane ba seng adudagi nei film je kitang di masing wana haibadi film bude dum haibe rai nuksidana ko haibiragasu kitang machang oiba kak adumana khalla khra tawjabani ado hoi amir khan jaina su dum pamjaba actor amagi manung da soi ado maga mag sai thamina kusi somar no ngai hai tare ado itik pudi sajade ado action jidi hoi ai gi luda tong da yaure hai ga dura habadi khoi ji yam early 90s ta sor opune na matam du era ji khoi gi manipur film gi boiro adagi di khoi osam bollywood ki oira magi oiro adum action lom da nam yam kan torom adu mayam du yenga ga chawro khibane na adum khoi kai gumbai khoina ga actor si heng oira ko thogadi ai action hero oini kai se sum mai no wakal da ga sum khala laksa gi bai tar adu gi thil dum sum leira khibane na ina sinbam ji da changa ba matung da su adu gum rom na khitang ai kai haini puning ji khitang changjai hai tar adu bu chi change nai atopa lairi ba genre mayam si mirai ba di ade khang da ba su yade adun ai khuding makti loina makti tas tab jai hai tar ade khoi gi mayam na budi kai kum action film ji action gum ba ma taw dore kai ga di abi hayo adai di khoi gi art film ju dum tawai phajana dum hai di as an artist amoina project am haibi rakwa matam da ai khoi gi character ji da ai khoina preparation am yaw du ne baina pamis just khoi film onang ko monang adu torgadi nang schedule sida piro de da silere aduna nang film mai ma pa law kan hairaga chalaga tawdo adum makal duna tab hoi adu su tawda ya de moron da yaroga de marak adu bai isane preparation tawuse yam pamse hai tare whether action boiro art film boiro and smaina tawre hujik sei works dabi hozik se kai film gadi release tawbi ge dobo laibe ge do kai di project gadi paibiri ge di film gi film je hojik nakpe gani film ji hojik khoi gi release tawna ba sem sara laiba ji ani de laira khoi gi dabi naranjan oinam na direction tv ba adagi khoi gi pros and cons kamsa gi production na puthoksa ba film aroi bo oil haina sima laira aduga khoi oza bis gupta gi thamoi ni gi chena ko hairi film mani ji hojik lepta laira bane adadi handak sahi se release tawna bai tare aduga hojik sei yaisa tu kana namjari mamang da part 1 je myam na su dum pambi gi bani myam sibi gi bani adana adugi makha chatharak poina part 2 sinamjari aduga ngasi si ma Yaipha Thouni Thouram adai da sigi matung da tayal sanai na ma mathang laiba tha sida muk Yaipha Thouni ma lairani adugi matung da fimu lan me na ma adugi matung da ai ozabes gupta gi amaga hai project manga je line da lai lai ka upcoming dabi je aikoina kahani aina ju yam pamjaba hai tare haidi film je anambana khoi ki je romance to kan chala ju ko dabi na kum thorak pana khoi action da lakwa je ai ju action gum pa yam pame samna ha tamil movie je action ju oidana yam pame ado dabi gi haidi zero hater ne dabi je
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯗꯥꯕꯤꯒꯤ ꯀ꯭ꯔꯁꯁꯦ ꯆꯦ ꯑꯕꯤꯅꯥꯎꯁꯦ ꯑꯩꯒꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯗꯥꯕꯤ ꯑꯗꯨꯅ ꯗꯥꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒ ꯉꯥꯏꯍꯥꯛꯇꯪ ꯗꯥꯕꯤꯅ ꯆꯤꯜꯂꯕ ꯃꯇꯝꯗꯣ ꯉꯥꯏꯍꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯗꯥꯕꯤꯒ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯕꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯇꯨꯡꯗ ꯑꯐꯥꯎꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯐꯤꯂꯝ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯗꯥꯕꯤ ꯋꯤꯁ ꯄꯤꯖꯔꯤ Thank you so much. I Epom Media se ai family ne. Habadi Epom Media sibu chalai ai thabak to biriba khudingmak ai maru mapang ichinau ngatani ana yam ai yam nakna loina jaba ngatani. Ado kuirabai tungda muk nupadi sanani gi matungda sigi Yaipha Thouni sigi Esou Mapee sigi Yaipha Thouni da muk coverage people lakpi base aduki matek nungai jai aduga Epom Media gi khuthangda Epom Media gi channel da laiba content puna makpu yengiba singbusu kai kono no khurumjari amadi Epom Media busu tawru khudingmakta mai pakpa oibiyo haibasai famdesu thamjage. Thank you Dabi mayamna yamna machin tum khalakli ba hai tare in khalakli ba young talented artist ama khak unajarake ming dum haibiro sida introduce to you ꯑꯩꯒꯤ ꯃꯤꯡ ꯂꯥꯟꯊꯝ ꯆꯤꯡꯂꯦꯝꯕꯤ ꯀꯧꯖꯩ ꯑꯗꯨꯒ ꯑꯩ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯖꯒꯣꯏꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯗꯨꯝ PhD ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯖꯔꯤ ꯁꯤꯁꯦ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯃꯦꯟ ꯔꯣꯜ ꯂꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝ ꯑꯣꯏꯕꯤꯒꯗꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗꯗꯤ ꯇꯧꯕꯤꯈ꯭ꯔꯕ ꯐꯤꯂꯝ ꯑꯇꯣꯞꯄ ꯐꯤꯂꯝꯒꯗꯤ ꯌꯥꯎꯕꯤꯈ꯭ꯔꯕ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯃꯦꯟ ꯔꯣꯜ ꯂꯧꯕ ꯑꯣꯏꯖꯗꯣꯏꯅꯦ ꯑꯍꯥꯟꯕ ꯑꯣꯏꯖꯗꯣꯏꯅꯦ ꯏꯁꯩꯕꯨꯗꯤ ꯏꯁꯩ ꯃꯃꯥꯡꯗ ꯑꯦꯜꯕꯝ ꯑꯣꯏꯅꯗꯤ ꯀꯌꯥꯃꯨꯛꯇꯤ ꯀꯨꯝꯕꯤꯈ꯭ꯔꯦ ꯑꯦꯜꯕꯝ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯝꯈꯤꯕꯗꯗꯤ ꯑꯦꯜꯕꯝ 3 ꯑꯗꯨꯃꯥꯏꯅ ꯑꯣꯐꯤஷꯤꯌꯦꯜ ꯑꯣꯏꯅ ꯇꯧꯈꯤꯕꯗꯗꯤ 3 ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯃꯇꯦꯛ ꯈꯔ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ 3 ꯑꯗꯨꯃꯥꯏꯅ ꯑꯩꯅꯗꯤ ꯑꯗꯨꯝ ꯆꯤꯡꯂꯦꯝꯕꯤꯁꯦ ꯐꯣꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦ ꯂꯟꯆꯦꯟꯕꯤꯒ ꯇꯧꯔꯒ ꯏꯁꯩ ꯃꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯖꯒꯣꯏꯒꯗꯣ ꯇꯝꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯁꯦꯡꯕ ꯌꯦꯡꯉꯀꯥꯟꯗꯅ ꯍꯦꯟꯅ ꯐꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕꯤꯁꯦ ꯑꯗꯣ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯛꯀꯦ ꯉꯁꯤꯁꯦ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯐꯖꯗꯕꯅꯦ ꯅꯪꯅ ꯅꯨꯡꯁꯤꯕꯩ ꯍꯥꯏꯕꯤꯔꯤꯅꯦ ꯐꯖꯕꯗꯨꯅ ꯍꯥꯏꯗꯤ ꯁꯥꯔ ꯍꯣꯏ ꯑꯗꯩꯗꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯅ ꯁꯦꯂꯦꯛ ꯇꯧꯕꯤꯔꯛꯏꯅꯦꯕ ꯑꯗꯣ ꯆꯦ ꯆꯤꯡꯂꯦꯝꯕꯤꯁꯦ ꯑꯇꯣꯞꯄ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛꯀꯗꯤ ꯀꯩ ꯂꯩꯕꯤꯔꯦ upcoming ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯒꯤ upcomingꯗ ꯀꯩꯅꯣꯃ ꯑꯦꯜꯕꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯑꯃ ꯂꯩꯔꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯀꯥꯟꯗ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯒꯤꯁꯨ ꯍꯧꯗꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯆꯪꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗꯒꯤꯁꯨ ꯋꯤꯁ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯄꯣꯝ ꯃꯦꯗꯤꯌꯥꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯣꯏꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯍꯥꯏꯗꯤ ꯃꯃꯥ ꯁꯥꯕꯤ ꯑꯩꯈꯣꯏ ꯃꯃꯥ ꯂꯂꯤꯇꯥꯕꯤꯒꯅꯤ ꯃꯃꯥꯒ ꯉꯁꯤꯁꯦ ꯑꯩꯒ ꯍꯥꯟꯅ ꯊꯦꯡꯅꯕꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯛ ꯁꯤꯜꯂꯝꯒꯗ꯭ꯔꯅ ꯑꯩ ꯂꯩꯔꯨꯕꯅꯤ ꯑꯗꯨꯒ ꯆꯥꯛ ꯁꯤꯜꯂꯝꯗ꯭ꯔꯦꯅ ꯍꯥꯏꯈꯤꯗꯅ ꯑꯗꯣ ꯃꯃꯥ ꯀꯩ ꯆꯥꯔ ꯂꯥꯛꯄꯤꯒꯦ ꯉꯁꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯀꯥꯡꯍꯧ ꯑꯃꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃꯒ ꯆꯥꯔꯛꯑꯦ ꯑꯗꯨꯗꯤ ꯀꯥꯂꯦꯟꯒꯤ ꯌꯥꯝ ꯆꯥꯅꯕ ꯃꯊꯦꯜꯅꯤ ꯃꯃꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯁꯧ ꯃꯄꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯃꯃꯥꯅ ꯂꯧꯒꯗꯧꯔꯤꯕ ꯔꯣꯜꯁꯦ ꯁꯤꯁꯦ ꯉꯁꯥꯏꯕꯨꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯃꯥ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛꯀꯗꯤ ꯀꯩ ꯂꯩꯕꯤꯔꯤꯒꯦ ꯑꯇꯣꯞꯄ ꯑꯩ ꯌꯥꯝ ꯅꯝꯃꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁꯥ ꯍꯥꯏꯅ ꯐꯤꯂꯝ ꯑꯃꯁꯨ ꯅꯝꯃꯤ ꯑꯥꯕꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯨꯝꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯟꯊꯨꯡ ꯑꯣꯏꯅ ꯑꯃ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯏꯇꯤꯟꯐꯝ ꯑꯣꯏꯅ ꯑꯃꯁꯨ ꯂꯣꯏꯔꯦ ꯕꯤꯅꯣꯔꯟꯖꯟ ꯑꯣꯏꯅꯥꯝꯅ ꯀꯩꯅꯣ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯦꯕꯀꯣ ꯃꯥꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟꯁꯦ ꯃꯤ ꯑꯇꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯃꯥꯒꯤꯁꯤꯅꯅꯦ ꯌꯥꯝꯅ ꯍꯦꯛꯇ ꯀꯔꯤ ꯌꯥꯝ ꯏꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯐꯥꯎ ꯌꯥꯎꯅꯅꯦ ꯑꯩ ꯐꯤꯂꯝ 500-600 ꯁꯨꯗꯧꯔꯕꯁꯦ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟ ꯈꯨꯄꯤꯁꯦ ꯑꯩ ꯀꯤꯖꯩꯌꯦꯕꯀꯣ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯏꯇꯤꯟꯐꯝ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯄꯟꯊꯨꯡ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯔꯤ ꯌꯥꯏꯁꯥ ꯅꯝꯕ ꯍꯧꯔꯦ ꯊꯥꯕꯂꯩ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯂꯝ ꯃꯊꯪ ꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯉꯣꯟꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯩ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤ ꯑꯩꯅ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟ ꯈꯨꯄꯤꯁꯦ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃꯈꯛ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯤꯟꯅꯕꯗꯤ ꯑꯗꯨꯒ ꯐꯤꯂꯝ ꯅꯝꯃꯤꯟꯅꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯏꯁꯇꯤꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯋꯥ ꯂꯥꯟ ꯉꯥꯡꯕꯗ ꯀꯌꯥ ꯑꯇꯩꯁꯤꯅ ꯄꯉꯥꯡ ꯉꯥꯡꯅꯕꯤꯅꯦꯕ ꯃꯉꯣꯟꯗꯗꯤ ꯉꯥꯡꯕ ꯉꯝꯗꯦ
ꯑꯗꯨꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯤꯂꯝꯁꯦ ꯄꯨꯊꯣꯔꯛꯄꯗꯗꯤ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯝꯕ ꯆꯪ ꯂꯥꯎꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯃꯥ ꯑꯗꯣ ꯃꯃꯥꯁꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯐꯤꯂꯝ 100ꯒꯤ ꯃꯊꯛꯇꯁꯨ ꯀꯨꯝꯃꯛꯑꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯞꯀꯃꯤꯡꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯀꯨꯝꯃꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯦꯅꯦꯖꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯤꯟꯕꯤꯒꯦ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯦꯅꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯁꯦꯗꯨꯜꯁꯦ ꯇꯣꯉꯥꯟ ꯄꯤ ꯍꯌꯦꯡꯁꯨ ꯁꯨꯇꯤꯡ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯑꯅꯤ ꯂꯩ ꯍꯌꯦꯡꯁꯦ ꯑꯃꯅ ꯑꯌꯨꯛ ꯄꯤ ꯑꯃꯅ ꯅꯨꯡꯊꯤꯟ ꯄꯤ ꯑꯗ ꯑꯩꯁꯨ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯛ ꯐꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯐꯤꯂꯝꯁꯦ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯅꯤꯅ ꯑꯩꯅ ꯃꯣꯏ ꯂꯣꯏꯅꯃꯛꯀꯤ ꯁꯦꯗꯨꯜꯁꯦ ꯊꯨꯒꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯩ ꯏꯇꯣꯝꯗꯇ ꯅꯝꯃꯨꯕ ꯌꯥꯗꯦ ꯑꯩꯒ ꯆꯪꯒꯗꯧꯔꯤꯕ ꯃꯤ 2 ꯈꯪꯗꯦ 3 ꯈꯪꯗꯦ ꯃꯌꯥꯝ ꯆꯪꯗꯣꯔꯤꯕꯅꯤ나 ꯑꯩꯅ ꯃꯣꯏꯒꯤ ꯁꯦꯗꯨꯜꯗꯣ ꯊꯨꯒꯥꯏꯕꯤꯅꯤꯡꯗꯕꯅꯤꯅ ꯑꯩꯅ ꯑꯌꯨꯛ ꯑꯃ ꯄꯤꯔꯦ ꯅꯨꯡꯊꯤꯜ ꯑꯃ ꯄꯤꯔꯦ ꯍꯌꯦꯡꯁꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯦ ꯍꯦꯛ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯌꯦꯡꯖꯕꯗ ꯑꯅꯝꯕꯅ ꯀꯣꯃꯦꯗꯤꯌꯟꯒꯤ ꯔꯣꯜ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯎꯖꯩꯌꯦꯕ ꯉꯁꯤ ꯑꯃ ꯎꯔꯀꯥꯟꯗꯁꯨ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯃꯃꯥꯗ ꯑꯗꯨꯝ ꯐꯥꯎꯍꯟꯕꯗꯣ ꯌꯦꯡꯕꯤꯔꯤꯕ ꯕꯥꯕꯣꯛ ꯃꯌꯥꯝꯗ ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯐꯤꯂꯝ ꯏꯁꯧ ꯃꯄꯤ ꯍꯥꯏꯔꯤꯁꯤꯗ ꯑꯅꯧꯕ ꯀꯥꯁ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯤꯗꯗꯤ ꯃꯈꯣꯏꯗꯗꯤ ꯃꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯩ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯅ ꯊꯝꯅꯤꯡꯕꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯀꯨꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯃ ꯍꯦꯛ ꯁꯣꯟꯊꯕꯗ ꯂꯤꯂꯥꯁꯦ ꯂꯣꯏ ꯆꯤꯡꯊꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯈꯛꯇꯪꯗꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯗꯤ ꯉꯁꯥꯏ ꯋꯥ ꯉꯥꯡꯕꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏꯗ ꯍꯥꯏꯌꯦꯕ ꯅꯣꯏ ꯑꯃꯇꯪ ꯆꯤꯡꯊꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯆꯤꯡꯊꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯀꯟꯅ ꯍꯣꯠꯅꯧꯀꯣꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ ꯃꯥꯅꯦ ꯃꯃꯥ ꯐꯤꯂꯝ ꯍꯥꯏꯁꯤꯗꯤ ꯑꯩ ꯏꯊꯟꯇꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯂꯞ ꯋꯥꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯄꯨꯂꯞ ꯆꯤꯡꯈꯠꯀꯗꯕꯅꯦ ꯑꯃ ꯍꯦꯛ ꯁꯣꯟꯊꯕ ꯃꯇꯝꯗ ꯐꯤꯂꯝꯁꯦ ꯋꯥꯅ ꯃꯃꯥꯅꯁꯨ ꯍꯥꯏꯖꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯋꯥꯅ ꯄꯨꯊꯣꯛꯆꯕ ꯐꯤꯂꯝꯁꯦ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯆꯤꯡꯊꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯐꯤꯂꯝꯁꯦ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯃꯀꯣꯛꯁꯦ ꯀꯌꯥꯝ ꯆꯥꯎꯒꯦꯕꯨ ꯑꯩꯈꯣꯏ ꯎꯕ ꯂꯣꯏ ꯐꯪꯉꯦꯕꯀோ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯖꯣꯕ ꯊꯥꯗꯕ ꯂꯥꯁꯀꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯑꯩ ꯍꯥꯏꯅꯤꯡꯕꯅꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯏꯄꯣ ꯃꯦꯗꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯃꯥꯒꯤ ꯋꯥꯔꯣꯜ ꯃꯌꯥꯝ ꯊꯝꯕꯤꯕꯒꯤꯗꯃꯛ ꯃꯃꯥ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯏꯄꯣ ꯃꯦꯗꯤꯌꯥꯗꯒꯤ ꯃꯃꯥ ꯋꯤꯁ ꯄꯤꯖꯔꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯃ ꯅꯝꯃꯤꯕ ꯑꯩꯈꯣꯏ ꯆꯥꯎꯂꯥꯏꯅ ꯄꯥꯏꯔꯤꯕ ꯖꯤꯔꯣꯗꯒꯤ ꯍꯦꯔꯣ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕꯤꯔꯒ ꯈꯪꯒꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯁꯨꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯃꯤꯠꯇ ꯑꯩꯅ ꯅꯣꯛꯅꯅꯕꯅꯦꯅ ꯇꯧꯔꯒ ꯚꯥꯕꯣꯛꯅ ꯅꯣꯛꯂꯛꯇ꯭ꯔꯗꯤ ꯌꯥꯝꯅ ꯂꯨꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯤꯔꯣꯗꯒꯤ ꯍꯦꯔꯣꯁꯦ ꯃꯁꯤꯃꯗꯤ ꯐꯖꯅ ꯂꯧꯈꯠꯂꯅꯤꯁꯦ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯒꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯅꯁꯨ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯖꯤꯔꯣꯗꯒꯤ ꯍꯤꯔꯣꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯤ ꯃꯃꯥꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯁꯦ ꯑꯩꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯩꯒꯤ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯖꯥꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯦꯟꯁꯝꯁꯨ ꯑꯣꯏꯀꯣ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯑꯗꯣ ꯍꯦꯟꯁꯝ ꯄꯜꯂꯤꯀꯥꯟꯁꯤꯗ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯌꯥꯝꯗ ꯋꯥ ꯑꯃ ꯍꯥꯏꯗꯣꯛꯑꯝꯃꯒꯦ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯪ ꯑꯣꯏꯔ ꯂꯩꯅꯕꯅꯦꯅ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯦꯝ ꯆꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯍꯣꯁꯇꯦꯂꯔ ꯀꯥꯡꯕꯨꯗ ꯍꯥꯏꯗꯣꯛꯄ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨ ꯁꯥꯔꯗꯨ ꯍꯧꯖꯤꯛꯁꯨ ꯌꯪ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯁꯦꯝ ꯆꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯁꯨꯝꯕꯗꯣ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯌꯦꯅ ꯁꯨꯝ ꯍꯥꯏꯈꯤꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯇꯝꯅꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯐꯣꯂꯣ ꯇꯧꯔꯒ ꯂꯩꯕꯃꯛꯇꯤ ꯅꯠꯇꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯧꯖꯤꯛ ꯁꯦꯝ ꯌꯥꯝ ꯇꯥꯡꯉꯦ ꯗꯤꯜꯄꯥ ꯑꯗꯨꯅ ꯑꯩ ꯁꯦꯝ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃ ꯁꯦꯝꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯆꯥꯔꯝꯒꯗ꯭ꯔꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯥꯔꯁꯦ ꯑꯗꯨꯝ ꯌꯪ ꯑꯣꯏꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯐꯥꯎ ꯆꯍꯤ 3-4ꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤ ꯁꯛꯁꯦ ꯆꯦꯟꯖ ꯇꯧꯔꯦꯕ ꯑꯗꯨꯕꯨ ꯁꯥꯔꯁꯦ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗꯣ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯝꯗꯕ ꯍꯦꯟꯅ ꯂꯨꯛꯁꯦ ꯌꯪ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯗꯣ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯁꯥꯔꯅ ꯁꯀ꯭ꯔꯤꯞ ꯄ꯭ꯂꯁ ꯁꯀ꯭ꯔꯤꯟ ꯄ꯭ꯂꯦꯅꯦ ꯑꯗꯣ ꯁꯥꯔ ꯁꯤꯒꯤ ꯁꯀ꯭ꯔꯤꯞ ꯏꯔꯛꯄꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯏꯕꯤꯔꯛꯈꯤꯕ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯊꯝꯖꯒꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯌꯪ ꯑꯣꯏꯔꯒ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯤꯑꯣꯏ ꯑꯃ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯀꯣ ꯑꯗꯨꯒ ꯃꯁꯥꯁꯦ ꯍꯥꯏꯗꯤ
ꯑꯩꯈꯣꯏ ꯑꯥꯔꯠꯇ ꯉꯥꯎꯖꯕꯅꯤꯅ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯤ ꯐꯤꯂꯝ ꯑꯃꯇꯪ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯏꯁꯥꯅꯤ ꯀꯥꯏꯅꯒ ꯈꯟꯖꯔꯒ ꯑꯗꯨꯝ ꯃꯤꯒꯤ ꯐꯖꯕ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯁꯨ ꯁꯤ ꯏꯁꯩꯁꯦ ꯑꯩꯅꯤ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯟꯖꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯑꯣꯏ ꯑꯗꯨꯃꯛꯅ ꯑꯋꯥꯕ ꯃꯌꯥꯝꯗꯤ ꯂꯩꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯆꯥꯝꯃꯗꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤ ꯏꯅꯤꯡꯈꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯨꯅꯦ ꯇꯁꯦꯡꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯦ ꯑꯃꯨꯛꯇꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯒꯤ ꯆꯥꯟꯁꯇꯨ ꯐꯪꯍꯧ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯨ ꯀ꯭ꯂꯤꯌꯔ ꯇꯧꯅꯔꯒ ꯑꯃꯁꯨ ꯋꯥꯔꯧꯅꯗꯕꯒꯤ ꯆꯥꯟꯁꯇꯨ ꯂꯩꯒꯅꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯅꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯑꯗꯨꯝꯃꯛ ꯆꯠꯅꯈ꯭ꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯔꯤꯂꯦꯁꯟꯗꯣ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯊꯤꯝꯗꯨꯝꯇꯪ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯁꯥꯒꯠꯆꯈꯤꯕꯅꯤ ꯕꯠ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯤ ꯊꯤꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯦꯡꯉꯒꯗꯤ ꯃꯔꯨꯑꯣꯏꯅ 11-12 ꯂꯣꯏꯔꯕ ꯑꯗꯨꯒ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯥꯎꯖꯔꯤꯕ ꯔꯣꯃꯥꯟꯁꯁꯤꯗ ꯑꯣꯏꯅ ꯈꯨꯠ ꯊꯥꯔꯒꯗꯤ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯁු ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯁꯨ ꯌꯧꯔꯅꯤ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤꯗꯤ ꯑꯅꯝꯕꯅ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕ ꯊꯤꯝꯁꯦ ꯃꯣꯏ ꯑꯅꯝꯕ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯅꯍꯥ ꯈꯔ ꯈꯟꯊꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯈꯔ ꯐꯤꯡꯕ ꯌꯨꯠ ꯑꯣꯏꯅ ꯂꯩꯔꯤꯁꯤꯡꯁꯤꯗ ꯗꯤꯁꯤꯖꯟ ꯁꯠ ꯂꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯗ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯃꯆꯥꯁꯤꯃ ꯄꯤꯁꯤꯜꯂꯒ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯏꯖꯕꯅꯤ ꯍꯥꯏꯖꯔꯦ Sir ngasaize sir na wari je thim je haibi khiba kanda koi heroine ni ahum ni ko sida yauri se ado hero amane heroine ni ahum jiga parakadoi ba adada sir na thim ji su yamna thamoi degi thokla kanda ibigi bani na sigi thim jiga sir gi punsi wari ga susina bagadi laibra sir na waro khiba gi akoi gi chengdok bagi ma thim pu khlei dana ko sir da samaina thokhiba thodok laibadagi wari thim je sagala ira natraga haidi kai mari leina bage sir ꯑꯗꯨ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯃꯛꯇꯤ ꯅꯠꯇꯦ ꯑꯦꯖ ꯑ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯉꯁꯥꯏ ꯑꯍꯜꯗꯒꯤ ꯍꯧꯔꯒ ꯄꯤꯛꯇꯛ ꯄꯤꯛꯄ ꯑꯉꯥꯡ ꯆꯥꯏꯜ ꯑꯥꯔꯇꯤꯁꯇꯒꯤ ꯍꯧꯔꯒ ꯑꯍꯜ ꯑꯣꯏꯔꯕꯒꯤ ꯔꯣꯜ ꯐꯥꯎꯕ ꯃꯗꯨ ꯑꯩꯅ ꯏꯔꯛꯄ ꯀꯥꯟꯗꯨꯗ ꯑꯩ ꯏꯁꯥꯁꯤ ꯑꯉꯥꯡ ꯑꯣꯏꯕ ꯀꯥꯟ ꯆꯥꯏꯜ ꯑꯥꯔꯇꯤꯁꯀꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯁꯦ ꯑꯉꯥꯡ ꯑꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯆꯍꯤ 72 ꯃꯌꯥꯒꯤ ꯁꯨꯔꯕ ꯔꯣꯜ ꯑꯃꯁꯨ ꯑꯩꯅ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯍꯥꯞꯆꯕꯅꯦ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯑꯩ ꯑꯗꯨꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯑꯩ ꯐꯤꯜ ꯌꯧꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨ ꯌꯧꯗ ꯇꯥꯔꯒꯁꯨ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯋꯥꯈꯟꯗꯣ ꯁꯥꯒꯠꯂꯒ ꯑꯩ ꯑꯗꯨꯃꯛꯅꯦꯅ ꯈꯜꯂꯒ ꯏꯖꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯦꯔꯣꯏꯟ ꯑꯍꯨꯝ ꯂꯥꯛꯏꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯥꯝ ꯇꯣꯏꯅ ꯐꯪꯖꯔꯤꯕ ꯋꯥꯐꯝꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯈꯪꯗꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯔꯝꯗꯧ ꯃꯥꯜꯂꯤ ꯍꯦꯛꯇ ꯍꯥꯏꯕꯤ ꯀꯩꯒꯤꯅோ ꯈꯪꯗꯦ ꯅꯨꯄꯥꯗꯤ ꯑꯃ ꯅꯨꯄꯤꯗꯤ ꯑꯍꯨꯝ ꯈꯛꯇꯅꯦ ꯏꯚꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯩꯅ ꯔꯣꯃꯥꯟꯁꯀꯤ ꯐꯖꯕ ꯗꯥꯏꯂꯣग ꯑꯃ ꯁꯥꯒꯠꯂꯒ ꯏꯊꯟꯗ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗꯨꯗ ꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤꯗꯣ ꯀꯅꯥꯏ ꯋꯥꯈꯜ ꯈꯜꯂ ꯍꯪꯉꯩꯅꯣ ꯏꯔꯩꯅꯣ ꯇꯧꯔꯒ ꯕꯠ ꯑꯩ ꯑꯗꯨꯃꯛ ꯈꯜꯂꯨꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯊꯝꯖꯒꯦ Yam nungai sir sir gi story je romance plus psychology ne ba ado atopa script ka di laibirabra natraga sisna ahan boidiribra ꯃꯃꯥꯡꯗ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯈꯛ ꯏꯈ꯭ꯔꯦ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯖꯈꯤꯕꯅꯤ ꯑꯗꯨꯒꯤ ꯁꯣꯔꯠ ꯐꯤꯂꯝꯗꯨ ꯂꯣꯏꯔꯒ ꯁꯤꯒꯤ ꯐꯤꯆꯔ ꯐꯤꯂꯝꯁꯤꯗ ꯈꯨꯠ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯅꯤ ꯍꯥꯏꯗꯤ ꯁꯤꯒ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯀꯣꯚꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯟ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯔꯇꯤꯁꯅ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯤ ꯎꯠꯀꯗꯕ ꯐꯤꯂꯝ ꯑꯃꯈꯛ ꯈꯨꯠ ꯊꯥꯖꯒꯦ ꯑꯗꯨꯅ ꯔꯦꯗꯤꯗ ꯂꯩꯖꯔꯦ Yam nungai jai sir sir na ngahaktam koi matam kai thokpiraga Epom media ga ngahak wari watei sanabiraga wari asigi theme amadi sir gi imagination do adu do koi gi Epom media da thambi bagi damakta yam nungai jai sir sidagi hena phaja ba miyamna pamna ba story ma'am ibira kanda mai pak po oibiu haina su Epom media gi site tagi sir da wish bizar Okay, thank you. Tigi khoi Manipur Press Club ta pangthokhiba khoi first production JB Cinema World gi Ajay Tanthi Esou Mapee hairiba Manipur feature film asigi cast amadi crew members sing unajaba loisinjarakle cast amadi crew gi wari khoi Epom media dagi tabiu mayambu Epom media yingbiriba khwai pumna makpusu aina thagachari